District Volleyball Association DVA Thaubalgi member amasu oiriba NIS Volleyball coach Yendrembam Kumar Zitna physical education da net pass taurakpada thagatpa phongdokpaga loinana ngasi District Volleyball Association DVA Thaubal na taramna okre Kayambikhok Mayai Laikai Community Hall da pangthokiba taramna okpagi thoram aduda social worker Ketrimayum Priyoberta District Volleyball Association DVA Thaubalgi President Mutum Mani Singh Amadi District Olympic Association gi Secretary M Madhusudon Singh na mathang sitna athoiba mithung Thoramapu amasung akhanaba mithung sing oina sarukyaki Thoram gi athoiba mithung gi warol piraduna social worker Ketrimayum Priyoberta na haikibada Manipur bu malemda masak takliba sanaroi asibu lamdamasigi CSO Singh NGO Singh na henna pukning changbi dabagi mami ama adumaktai Sanaroi Singh na mai paklaklaba matamda khaktamak makhoibu okpiba pukning thaugatpiba asidi matik yamna chade lamdamasigi Sanaroi Singh na mai paknaba hotnabada amadi national international gi thakta sanaba chatnaba hotnabada makoina thengnariba awaba adusu ubiduna henna mateng pangbiduna sembirabadi Manipurbu malemda henna masak takpa ngamgani hairaduna Manipur gi Sanaroi Singh na afauba sanaroi ama oina ba hotnarakpada changba mathau taba khudingmakta angamba mateng panggani haiki ngasi gi taramna okpagi thoram gi saruk ama oina District Volleyball Association DVA Thaubal gi Sanaroi Singh Yaripok volleyball team gi Sanaroi Singh gi oiba volleyball exhibition match amasu sanaki CSO Singh NGO Singh sigi bagay su sana tonobugi lamda Akwai meeting chang da buhum tawai masih ai sana ningin akwai na Sanaroi Singh na takaman power kada takaman purga la kada akwai na makwai bagi session to bagi program ko group ko na makwai ko interest to batik sa de akwai na power bigega akwai na power ko hodar ko matamda akwai na thenari da revances nya mama akwai na mado khambi da ubi da mateng pangjan de ba sendi ba Abai karagati ngasi ekoi Manipur bu Sanaroi Singh na male ni thata sakta ke base silagi amu ke hena sakta ko ngari hai base ai ge chet phajaba aduna ai ge di Manipur gi leibiri ba jat bijat khaidana Manipur gi leibiri ba Sanaroi Singh na lakoina apa Sanaroi ma oina mo hodara pada daka nei ba kudima ai ge side ge anko mote pagne base ngasi phamjari yang bawa rai wase ngasi gi aikoi phajagi draba manlaba philna sida ngasi sanaraga su lapoi gi wakham da khanu ai ngasi sanari base ai khaki nate ai ima ba ki michat soin pro kali hai gi wakham da ningan na blai tara sanadna aikoi gi ima ba ki michat pro ko ngam ba oi suru hai